Senapati ki Naga area da kuki sathok sa sin tawdanaba section wapham khre. Senapati district ki Naga na khundaba mapham sing da leiriba kuki singna Naga na taba mapham sing sathok sa sin tawdanaba SAC Senapati Action Committee na section wapham khre. SDSA Senapati District Student Association PNTM MSU DAJ MKS amasung ZSU Senapati ki president singna punna khuyek piduna thadorku serolamna hai NPO amasung kotu ga sahi asigi November kun ga mathoida mifam pangthoktuna Memorandum of Understanding khuyek pina khaba matungda kuki volunteer singna SDSA gi lusingba singi mathakta attack sa tharakiba dubu yaningda ba phongdokpaga loinana thodok adugi justice panghanaba pandamda SAC Senapati Action Committee asi sembane makha tabda thorokpa thohaningda thodok singi responsible pumba kotu na pugadabani nauna semlaba SAC ki Information and Publicity Wing General Headquarter na thadorokpa zero lamana SDSA gi President Vice President amasung General Secretary bu kuki volunteer singna phuba saiba amade mental harassment pirakiba dubu yaningda phogdorakle thodok adu da senariba mi sing adubu mari lenabu authority na SAC gi mamangda atuba matamda puthorangna demand tawri kariguma wapham asi thabak to ontokta tarabade thohaningda thodok ya thorokpa ya amade masigi afafata committee asina puroi haide maramaduna issue asigi waroisinama poraktriba phawba Senapati district ki manungsanba Nagana khundareba mafamda leiriba kuki purupki miyamna Naga taba mafam singda sathok sasin tawdanaba section wapham su sero asida thamlakle Imphal gi Mahabali kawai khulda yumai chakpada sauna ama ata thokre yamna laibak thiba thodo amada ngarang nomidang pung 3 makhairom tabada Imphal district ki Mahabali kawai khulda yumai chakpadagi lupa lakh kaya ki mansang mang takre hari khanghodana horokpa maina tomna chakriba yumadu khulasida leiba Doli Momo manakta leiba Dr. Pawphulung gangmai apokpa lekhidraba Samu gangmai ge mathol ahom amadi mari suba floor gi kitchen gi ka amadagi horokpani haina singnari mai chakla haba paw phangbadagi khudakta Manipur Fire Service ki water tanker taruk sisinaduna amadi director masa yauna sangsinduna mai kannabagi thabak sa thabadagi manak nakpada leiba building singda sandorakadabadagi kanba ngamhauki haire Sursanpur district manungchana leiba Monglen phai amadi laisangani gi lonabada leiba Thong amagi makhada ai di bom amaleram le haire training loiraba person sing masa masa gi apamba mongda Manipur da thoraknaba khangankre set asida thogliba irang asina maram oiraga kudong sa tabadagi yumthangnariba Assam gi Dergaon da leiba Lasit Barpukan Police Academy da training torkiba 10 amadi 11 suba Indian Reserve Battalion IRB gi personnel lisingamaga samapan marphu mari gi passing out parade anang academy sida pangtokre loinana training loiraba personnel sing Manipur thorakpada mana pamba moongda thorangnaba laingaki maikaidagi khangankre